Imes Paodam yeng tabiri basingbu ahan waktada binitana taram noksaba loyana kurumjari. Hauzik Paodam hasigi maroyo pau pijari. Miyamda COVID-19 gi matangda hena wakal tahanaba Chief Minister na share loduna dharmagi lupsingi lusingba singa wari chanaduna khananakre. Kaksingdasu curfew thugaiduna lakpa miyoi sing phaduna COVID-19 test tokre. MLA Karam Siamna Health and Wellness Center Samuroda mask sanitizer sodium hypochlorite amadi lupali sing tara khusinakre. Loyana state amaso Union Territory chingda center na vaccine dose crore klumdoi hena pikre. Mapung weba Paodam pijadringagi mangoyana COVID-19 ya ani suwa web asibu thenganaba amadi laina laisa sibu pak sana sandorak padagi mangjanguna thengaunaba COVID-19 ge akhangai singna piriba symptoms sing lokhuba laihok tawba amadi manam amadi mahau khangdabagi symptoms sing leirabadi isa isana khudakta test tawbiduna doctor sing ge advice lobiduna medication tawbiyu loinana lengana piriba SOP sing yum dai chathotaba face mask upa social distancing ngakpa miyam tinba thadokpiba khutsa hand sanitizer traga sapona toina hamba amadi COVID-19 vaccination tawthokpiduna laisa sibu maithiba piminarasi mapungayo paulo birasi COVID-19 ki matangda miyamda hena wakal tahanaba Chief Minister N Biren ngasi tongan ba dharmagi lusingba singa Chief Minister ki Secretariat ta wari watai sanakre ngasi ki wari watai sanabaduda Public Health Engineering Minister L Dikho Kaf and PD Minister T.S. Satyabrata Rajya Sabha ki MP Maharashtra Zawbalai Semba All Manipur Christian Organization Sanamahi Temple Board All Manipur Catholic Union Govindaji Temple Board Diocesan Social Service Society Jamaat Al Ulama amasung atai dharmagi sangstan singi mihusing saruk yaki Thauramadu Chief Minister N Biren haikibada state asida medicine oxygen equipment amadi manpower na singba watpana maram oiraga COVID-19 na kanagumba mata siendanaba lenga asna paikhat payaba thabak thauram khuding paikhatli SOP sing mai pana implement tahonabasu lenga asna kana honari haiki Dharma ki lupsing amasung lusing basina miyambu bab tahanbada achoba thodang lobba ngammi khangbana miphamasi kobani amadi makoina miyambu SOP sing ngakna satpagi maroiba sing takpi batana tana laina sibu ngalingaida matam sana test tawthotuna vaccination kapthotuna medication tawnabagi dakar oiba dusu khanganba ngammi haiki Asigumba makalge awareness asi church sing mosque sing amasung temple sing kuthangda miyamda khanganba ngamgani hainasu Chief Minister na phongdoki ngasigi miphamgi loisilakpada dharmagi sangsa amasung lusingba singna miyamda COVID-19 gi matangda wakhal tahanbada soba thodang logadabani haibagi warep lauki COVID-19 laisa sagi miyangi principle kanbinaba amadi laisa si taibang mapuna mangan bikinaba tha sigi tang taret ki pung tara tawa matamda Kangla Geta Dharma Khuding Oiba Punba Prayer ama pangthokani masida natana June 3 state sentungna Christian Lining Laison Satpa Miyoi Singi Mass Prayer pangthokani Muslim amasung Hindu singina June 3 da pangthokani Sanamahi Lining Laison Satpa singisu makhata na lauthok lagani hairi aduna sir singi khudanga masjid singi khudanga Govindaji temple ki lebi Hindu sabha ki khudanga Sanamahi lebi khudanga humanity is a message humanity there's nothing that bigger than the humanity akhoi nasi akhoi government na laga paisa pabe ne de lai rusin free the lai haniba this cycle singi free the to this is sama sama kamu ni thariba orphanage ne kone yopani gai to lebo paisa le bugina de we are showing to the peoples to the masses that humanity is the best service humanity is lining is why we are worshipping Jesus
why we're worshipping Allah, why we're worshipping Krishna, or why we're worshipping Buddha Pakango. Humanity to me. But everybody the humanity is man right away. I don't know, 100 Malengi oina hojik phabada coronavirus na mioi koti tara tare lakh tara mathoi lising humdra pan subna maudra pan na hankre active case na koti manga lakh marpha palising ni phuni thoi sani humpuma thoi oiri nabadagi pagalaki bana koti tara lakh marphu taru lising humdra mathoi sani pa humdra pani laikidabana lakh kuntra manga lising humpu mari sama pan yankai ma pani hojik phabada virus asina khwaidagi saithyang nanglaba lebak asi US na oiri lebak asida hojik phabada case koti ahum lakh ni phuma thoi lising kuntra taruk satre kuntra ni pan thengna kre active case na lakh yankai manga lising marphu manga sahum marphu mari ni nabadagi phagalaki bana koti ani lakh humdra phan lising ni phu sama pan tara ni pan amasung laikidabana lakh taruk lising tara samri kuntra taruk ni ani subada India na oiri lebak asida hojik phabada case lakh koti ani lakh marphum doi lising tare sani pan kuntra ni thoi thengna kre active case na lakh tara tare lising maudra doi satruk ni phu manga ni nabadagi pagalaki bana koti ani lakh humpuma thoi lising humdra pan sutna marphu manga ni laikidabana lakh ahum lising kuntra manga sam sutna ani ni ahum subada Brazil na oiri hojik phabada leba asta case koti ama lakh humpu taruk lising kunmari samri marphu thengna kre active case na lakh tara manga lising kuntra sahum kuntra treta lairi nabadagi pagalaki bana koti ama lakh nipu taruk lising kunipan sama panipu mari amasung laikidabana lakh mari lising humpu manga sam maudra ma pani India ge oina su Maharashtra state na hojik phabada case lakh yankai tare lising humpu ma thoi subna tara manga thengnaduna ahan bada lairi state asida active case lakh ani lising kuntram de samri maudra ni pan nabadagi phagalaki bana lakh yankai mari lising kuntra ma thoi sahum tara panama sung laikidabana lising maudra taruk sam maudra ni pani ani subada Karnataka state asana oiri state asada hojik phabada case lakh kuntaruk lising tara ni pan satre kuntra manga thengna kre active case na lakh ani lising maudra ni pan sahum kunni nabadagi phagalaki bana lakh kuni thoi lising maudra sani paung puma thoi ni laikidabana lising kumapan sangwa yankai mari ni ahum subada Kerala state na oiri hojik phabada state case lakh kun manga lising ni putaruk sahum kuntra pan thengna kre active case na lakh ani lising ani sani pan kuni pani nabadagi pagalaki bana lakh kulum doi lising kuntra mari sangwa subna ani amasung laikidabana lising mapan subna mapan ni COVID-19 sandorakpa thingna lenga na lakholiba section thaurangi saro amo ina sathariba curfew asibu thugaiduna lambida lakpa mioi sam subna taret phagatuna test tawkre Manipur lenga ki minister Nongthombam Birengi Poktak matungina Pak Sana COVID-19 test tokthoknabagi pandamda Kaksing District Police ki Superintendent of Police Victoria Yankhom yauna Kaksing Sumang Lekai amasung Kaksing Khongnang Mari phangbada curfew thugaiduna lambida lakpa mioi phagatki tungda mioi singadu Kaksing Model High School ground amasung Ima Sengrong Lairembi Lampakta social distancing ngakna leihanduna thamlaga RAT da test tawki test tawbada Kaksing dagi mioi ani positive oirambadagi Kaksing gi hangliba community home isolation center da lehankre hairi curfew thugaiduna lakhiba mioi singda SP Kaksing Victoria Yankhomna Mike sinaduna hai khulama dagi amada laklaga sangthok sangsin tawba yum amaga sangthok sangsin tawnaba samin thakminaba tawba sisu laisa sigi sandoraknabagi asoba maram ama oi haiba sisu aikoina khangminasi yumda lengdana layanaba lenga na curfew gi khongthang asi lakholakli yariba makai yumda lengdana laibiu lenga na laisa si thenganaba lakholakli ba thabak tharam sing aikoi khuding maksu mateng pangminasi phongdokhi Amaramdasu Lilong Bazar Aliya Lamkhaida acha ok sing COVID-19 test tawda mioi mari positive oiba thengna kre Thobal District Police ki SP Gilising Makhada Lilong Police na curfew thugaidon lakpa acha ok puna mioi nifu mari test tawda nupi ama amadi nupa ahum positive oiramkhibani hairi Turelwang Maningthau Pareng COVID-19 Task Force 36/36 wabagai esida Hojik Malemda pandemic oiraba sathiraba COVID-19 amaram oiraga laikhidraba laikai asigi mioi singamadi laikhidraba malengi miyangi thawai singna lairamlenda ingna signa santi oina leirunaba amadi makhatana laisa asi malemdagi maru phukna mutkhinaba mina ani tumina leptuna isorga maphamda
ꯊꯧꯅꯤꯖꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕꯗ ꯂꯩꯉꯥꯛꯀꯤ SOP ꯉꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯨꯝ-ꯌꯨꯝꯗ ꯂꯩꯅꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯣꯡꯒꯥꯜ-ꯊꯣꯡꯒꯥꯜꯗ ꯗꯨꯞ ꯑꯃꯗꯤ ꯀꯦꯟꯗꯜ ꯊꯥꯅꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯈꯤ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯥꯏꯁ ꯗꯤꯡꯒꯣ ꯁꯤꯡꯍꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤꯕ ꯀꯣꯚꯤꯗ-19ꯒꯤ 6ꯁꯨꯕ ꯑꯃꯗꯤ 8ꯁꯨꯕ ꯐꯦꯖꯀꯤ RAT ꯃꯣꯕꯥꯏꯜ ꯇꯦꯁꯠ ꯇꯧꯕꯒꯤ ꯃꯊꯪꯁꯤꯠꯅ ꯀꯪꯂꯥꯇꯣꯡꯕꯤ ꯍꯤꯟꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯅꯤꯂꯄꯗꯃꯥ ꯁ꯭ꯀꯨꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯨꯟꯅ ꯃꯤꯑꯣꯏ 268 ꯇꯦꯁꯠ ꯇꯧꯕꯗ ꯃꯤꯑꯣꯏ 52 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯂꯣꯏꯅꯅ ꯃꯥꯁ RAT ꯃꯣꯕꯥꯏꯜ ꯇꯦꯁꯠ ꯑꯁꯤ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯒꯅꯤ MLAꯅ ꯉꯟꯅ ꯀꯣꯚꯤꯗ-19 ꯗꯤꯇꯦꯛꯁꯟ ꯇꯧꯍꯧꯕ ꯑꯁꯤꯅ ꯇꯥꯡꯂꯕ ꯄꯨꯟꯁꯤ ꯀꯌꯥ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯀꯣꯚꯤꯗ-19 ꯇꯦꯁꯠ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯂꯪꯊꯕꯥꯜ ꯑꯦꯁꯤꯒꯤ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯍꯦꯜꯊ ꯑꯦꯟड ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯁꯥꯃꯨꯔꯧꯗ ꯃꯥꯁ ꯁꯦꯅꯤꯇꯥꯏꯖꯔ ꯁꯣꯗꯤꯌꯝ ꯍꯥꯏꯄꯣꯀ꯭ꯂꯣꯔꯥꯏꯠ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯑꯃꯗꯤ ꯖꯦꯅꯦꯔꯦꯇꯔ ꯈꯨꯠꯁꯤꯟꯅꯔꯝꯂꯦ ꯉꯁꯤ MLAꯅ ꯄꯣꯠꯂꯝ ꯀꯌꯥ ꯈꯨꯠꯁꯤꯟꯅꯔꯝꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯦꯜꯊ ꯑꯦꯟड ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯁꯥꯃꯨꯔꯧꯒꯤ MO ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯑꯥꯏꯁ ꯔꯣꯕꯤ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯦꯜꯊ ꯑꯦꯟड ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯁꯥꯃꯨꯔꯧꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯚꯦꯛꯁꯤꯅꯦꯁꯟ ꯑꯁꯤ ꯇꯧꯕꯗ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯠꯄ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕꯅꯤ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡꯗꯤ ꯃꯥꯁꯛ ꯁꯦꯅꯤꯇꯥꯏꯖꯔ ꯁꯣꯗꯤꯌꯝ ꯍꯥꯏꯄꯣꯀ꯭ꯂꯣꯔꯥꯏꯠꯅꯤ ꯑꯋꯥꯠꯄ ꯀꯌꯥ ꯑꯁꯤꯕꯨ ꯎꯕꯤꯗꯨꯅ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯉꯁꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯈꯨꯠꯁꯤꯟꯅꯔꯝꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯋꯥꯠꯄ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯏꯃꯔꯖꯦꯟꯁꯤ ꯃꯇꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯔꯤꯕ ꯖꯦꯅꯦꯔꯦꯇꯔ ꯑꯃꯁꯨ ꯈꯨꯠꯁꯤꯟꯅꯔꯝꯕꯒꯤꯗꯃꯛ ꯊꯥꯒꯠꯂꯤ ꯍꯥꯏꯔꯤ ꯊꯣꯡꯖꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯟꯇꯣꯟꯃꯦꯟꯠ ꯖꯣꯟ ꯃꯅꯨꯡꯗ ꯂꯩꯕ ꯌꯨꯝꯊꯣꯡ 500 ꯔꯣꯝꯗ ꯖꯤꯜꯂꯥ ꯄꯔꯤꯁꯗ ꯃꯦꯝꯕꯔ ꯁꯦꯔꯥꯝ ꯅꯦꯀꯦꯟꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕꯒꯤ ꯃꯌꯣꯝ 265ꯁꯨ ꯅꯍꯥꯔꯣꯜ ꯂꯝꯖꯤꯡ ꯃꯩꯔꯥ ꯀ꯭ꯂꯕ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯁꯤꯟꯅꯗꯨꯅ ꯀ꯭ꯂꯕ ꯑꯁꯤꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯀꯟꯇꯣꯟꯃꯦꯟꯠ ꯖꯣꯟꯒꯤ ꯏꯃꯨꯡꯁꯤꯡꯗ ꯌꯦꯟꯊꯣꯛꯈꯤꯅꯕꯁꯨ ꯈꯨꯠꯁꯤꯟꯅꯈꯤ ꯇꯝꯊꯤꯔꯕ ꯀꯣꯚꯤꯗ-19 ꯑꯅꯤꯁꯨꯕ ꯋꯦꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯋꯥꯡꯈꯦꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯃꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯋꯥꯡꯈꯦꯝ ꯀꯦꯟꯗ꯭ꯔꯗ ꯍꯥꯟꯅ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯈꯤꯕ ꯀꯥꯡꯉꯕꯝ ꯖꯗꯨꯃꯅꯤꯅ ꯀꯣꯚꯤꯗ-19 ꯔꯤꯂꯤꯐ ꯀꯃꯤꯇꯤ 32 ꯋꯥꯡꯈꯦꯝ ꯑꯁꯤꯗ ꯉꯁꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯈꯨꯠꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯋꯥꯡꯈꯦꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯆꯔꯥꯡꯄꯥꯠ ꯈꯨꯡꯒꯪꯒꯤ ꯀ꯭ꯂꯕ 14ꯅ ꯄꯨꯟꯅ ꯋꯥꯛ ꯇꯧꯔꯤꯕ ꯀꯣꯚꯤꯗ-19 ꯔꯤꯂꯤꯐ ꯀꯃꯤꯇꯤ 32 ꯋꯥꯡꯈꯦꯝ ꯑꯁꯤꯗ ꯈꯨꯠꯁꯤꯟꯅꯗꯨꯅ ꯉꯁꯤꯗꯒꯤ ꯊꯕꯛ ꯇꯧꯕ ꯍꯧꯈꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤꯅ ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯄꯨꯝꯅꯃꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯀ꯭ꯂꯕ 14 ꯑꯁꯤꯅ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ngasi sarangpal Lakshmi Bazarda pangthokpa tharam aduda social worker Kangabam Jadumani ambulance ki so adu khusinnaraduna mahakna hai kendra asidama akhoi kathokpa amag loina thabak tawgadoribani hairaduna covid ki saithengna maram oiraga khungang singda anaba pukhatpinaba gari amata leitabana asiana kayamarum yaukre maram aduna ambulance asi miyamgidama khusinabani haiki ambulance khusinabadudha CIC sarangpa ki MO in-charge Takhelambam Julon amadi Sarangpat area ki club 13 gi member singsu saruk yaki pandemic lakpadagi covid-19 ai awa dik nangre masagi anaba si pukhat kyaraga pukhapni wa gali tadna siba yawraban aduna madu wa kya adu kitang khoi kanna ba haiduna ha ki site gi hana kongkhem kendagi praja sing danatna hangnaba neighbor kendra sida liba constituency sida liba punamakse ai haiba ambulance sibu sinabiu mayam gi damukta ai hakna mayam sinajerabani habo Sumang Lila gidamak thawai yauna hotna biramba amadi lila roi singna laikidabada Manipur State Sumang Lila Council ki President M Punimasi Laima Lifetime Secretary Sagrakpam Hemant amadi General Secretary Yumnam Nilasandrana Council ki mahut sinduna mina ani tumina laiduna awa phungdokpa amasung ikai khumnaba utkre Sangeet Nata Academy Awardee Elangbam Joychandra Kaisam Jila ngamba Khongman Jila Sumang Lila nupi gi saktam langbi Thaudam Jini Devi Yangam Leirak nupi Sumang Lila marupta artist oibirambi amadi Loidang Khundrakpam Women Dance and Dramatic Union Tokthongda artist oina yaubiramba singna laikidabada awawa phungdokpa loyana ikai khumnaba utkre makhoigi imung manunggi awabadasu saruk yari haiduna Sumang Lila Council General Secretary Yumnam Nilasandrana press thathorakpa charol amada hairi Kha Manipur College Kaksingda matam sangna thabak taramlaba LDC amadi cashier oina thabaktagi pothakraba Khetrimayum Tomba Singha Kaksing Morangthem Lekai da leibana
COVID-19 amaram oraga ikhang khanghaudana hokiba me tang 38 ningthokaba numita laikhidabada college asigi teaching amadi non teaching staff khudimona awawa phongdorakli laikhidraba khetrimayum tomba singa kathokpaga loinana thamoi sengna college asigi damak tawbiramba thabak sing kawba yadana lehoragani laikhidrabagi thawaina mapugi leikolda ingna signa santi oina leirunaba thaunijari loyana imung manungge awabada su khamanipu college kakchingna saruk yarakli States amade Union Territory singda vaccine dose crore kulumdoi hena pikre hairi leibak sin matungna vaccine kapthokpai saramoina center na covid vaccine singadu mamal lodana pibani masi laisa sibulaksna ba gamena lakhulai bayamna maroi ba khongthang amani vaccine sangloyana tai lakhulai ba thabak singna test track treat amadi covid appropriate behavior ni Liberalized and accelerated phase 3 strategies of COVID-19 vaccination program asi sahi asigi me amadagi hokibani manufacturer amana puthokpa vaccine dose adu tha khudingi oina chada yankhaidi Central Drug Laboratory na approve tawi hairi Maharashtra khungang singda COVID free village contest togani haina lauthokre khungangi miyamna COVID-19 laisa sandoraktana ba lakholiba thabak thoram singbo puning thagotuna contest asi silibani haiki wafam asi Chief Minister Uday Thackeray na lauthokibani haina State Rural Development Minister Hassan Mushrif na phongdoki State Dugi Revenue Division taruki oina pangthokadaba contest asigi apunba prize na 19 First prize da lupa lakh yankai, second prize da lupa lakh kunmanga aduga third prize da na lupa lakh 15 ni punna lupa crore manga dasmik marina singdabani hairi saruk yagadorba khungang sing adu criteria kunithoi da committee amana judge tawgani prize phanglaba khungang sing aduna sampam aduga manaba sampam amasung puning thagotpo oina pigani haina minister na lauthokhi India da nupi lising ama hena yonthokhibada senabani haina singnaba miyoi home Bangladesh police na phare Bangladesh tagi nupi singbu India da amadi atai malem gileba kaya da yonbagi thabak thoramda chenabani haiba miyoi singadu India dagi victim ama halaklau matungda Satkhira district tagi phabani hairi Pharaba miyoi singaduna police da hadorakpada sahi nipan dagi thaba adu satharakpani nupi lising ama dagi hena India da yonkre haiba khangba ngamkre nupi singadugi maramda machata na iba diary ama su phagatpa ngamkre Bangladeshi kharana Bangladeshi nupi ama bu pharaga kai khunaba mangan ba amadi ot naibagi video ama social media da viral oirakpadagi Bengaluru dagi miyoi taruk police na phagat palai khrabani milalon bagi crime asa victim oiriba sing ayambana school amasung college tamliba sing amadi naha oiribi housewife sing ni makoibu hotel supermarket amadi beauty parlor sing da thabak dahalaga option video namduna force da prostitute ohenbani hairi Hojarabada maroy pamuka na pijari Miyam da COVID-19 gi matang da hena wakhal tahana ba Chief Minister na share loduna Dharmagi lupsingi lusingba singa wari chanaduna khananina kre Kakching da su curfew thugaiduna lakpa miyoi sing phaduna COVID-19 test tawkre MLA Karam Siamna Health and Wellness Center Samuroda mask sanitizer sodium hypochlorite amadi lupa lising tara khusinakre loinana State amasung Union Territory chingda center na vaccine dose crore glumdoi hena pikre Ngasigidi Paodam pijaba matang asalo chinjare miyeng tabiri basingbu khurumjari